ꯊꯋꯥꯟꯗꯨ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯈꯣꯡꯅ ꯆꯦꯟꯅꯤꯡꯂꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯅꯤ꯫ ꯖꯥꯟ ꯊꯋꯥꯟꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ, ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯈꯣꯜꯗꯨꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯣꯜ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯖꯥꯟꯅ ꯀꯩꯗꯧꯔꯕꯅꯣ ꯍꯪꯗꯣꯛꯁꯨ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ꯫ ꯑꯩꯅ ꯉꯁꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯦꯕ, ꯄꯥꯎ ꯑꯃ ꯍꯦꯛꯇ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣꯅ꯫ ꯃꯁꯤ ꯌꯥꯔꯣꯏꯅꯤ, ꯄꯪꯉꯦꯕ꯫ ꯑꯁꯣꯝꯗꯅ ꯂꯝꯕꯤꯗ ꯄꯨꯜꯂꯝꯕ ꯁꯟ ꯑꯃꯗ ꯊꯦꯡꯖꯤꯟꯕꯗꯒꯤ ꯉꯥꯏꯍꯥꯛ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤꯉꯩ ꯎꯔꯗꯦꯁꯤꯟ ꯍꯣꯏꯒꯤ ꯒꯥꯔꯤꯗꯨ ꯀꯗꯣꯝꯗ ꯊꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯊꯋꯥꯟꯅ "ꯑꯣ ꯅꯣ!" ꯐꯣꯟꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯆꯥꯟꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯆꯥꯟꯒꯤ ꯃꯤꯁ ꯀꯣꯜ 30 ꯂꯩꯔꯝꯕꯗꯨꯗꯗꯤ ꯊꯋꯥꯟꯗꯨ ꯆꯥꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯆꯥꯟꯁꯨ ꯀꯣꯜꯗꯨ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯊꯋꯥꯟꯅ "ꯁꯔ." ꯆꯥꯟꯅ "ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯅꯣꯏꯕꯣ?" "ꯁꯔ, ꯑꯩꯈꯣꯏ ꯈꯥꯏꯗꯦꯝꯗ ꯂꯩꯌꯦ." "ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ?" "ꯁꯔ, ꯂꯩꯇꯦ." "ꯑꯗꯣ ꯅꯣꯏꯒꯤ ꯃꯤꯁꯟꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ?" "ꯁꯔ, ꯂꯝꯕꯤꯗ ꯁꯟ ꯑꯃꯅ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯇꯅ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ." ꯆꯥꯟꯅ "ꯑꯣ ꯅꯣ!" ꯅꯣꯡꯊꯥꯡꯅ "ꯁꯔ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯆꯥꯟꯅ "ꯆꯠꯀꯩ ꯆꯠꯂꯒ ꯃꯍꯩ ꯆꯥꯗꯕꯤ ꯍꯦꯜꯂꯛꯀꯗꯣꯔꯦ꯫ ꯑꯩꯅ ꯋꯦꯛ ꯌꯥꯎꯗ꯭ꯔꯕ ꯊꯣꯛꯄ ꯑꯃ ꯇꯧꯔꯗꯕꯅꯤ꯫ ꯅꯣꯏ ꯃꯤ ꯑꯃꯇ ꯑꯣꯏꯔꯣꯏ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯉꯣꯟꯗꯒꯤ ꯗꯤꯄꯦꯟ ꯇꯧꯗꯕꯤ ꯅꯁꯥꯅ ꯊꯟꯅ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯅꯪ ꯑꯣꯁꯤꯅꯦ." ꯊꯋꯥꯟꯅ "ꯁꯣꯔꯤ ꯁꯔ." "ꯌꯥꯔꯦ ꯊꯝꯃꯣ, ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯗꯣꯏꯅꯤ." "ꯌꯦꯁ ꯁꯔ." ꯊꯋꯥꯟ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ "ꯅꯣꯏꯁꯨꯅꯦ, ꯑꯩꯒ ꯆꯠꯃꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯏ꯫ ꯑꯩꯅ ꯁꯣꯝꯗ ꯌꯦꯡꯂꯤꯉꯩꯗ ꯅꯣꯏꯅ ꯈꯔ ꯀꯗꯣꯝ ꯆꯠꯈꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯌꯥꯔꯤꯅꯦꯕ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯑꯩꯅ ꯇꯧꯔꯤꯈꯩ ꯅꯣꯏꯁꯨ ꯑꯗꯨꯝ ꯇꯧꯏꯅꯦ꯫ ꯅꯣꯏ ꯍꯥꯏꯁꯤꯅꯤ." ꯅꯥꯎꯇꯣꯟꯅ "ꯁꯔ, ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ꯫ ꯌꯥꯔꯦ, ꯆꯠꯂꯁꯦ, ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯣ." ꯑꯣꯁꯤꯗꯨ ꯉꯁꯤꯗꯤ ꯇꯦꯟꯁꯟ ꯈꯔ ꯋꯥꯡꯉꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯆꯥꯔꯝꯕ ꯂꯦꯝꯂꯩ ꯉꯥ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯁꯟ ꯑꯃꯒꯤꯗꯃꯛ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯗꯗꯤ꯫ ꯁꯣꯝꯗꯅ ꯁꯤꯁꯤꯌꯥꯗꯨ ꯅꯣꯡꯊꯥꯡꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯔꯤ꯫ ꯗꯦꯜꯁꯟꯅ "ꯆꯦ ꯌꯥꯏ, ꯑꯣꯏꯔꯔꯣꯏ ꯀꯣꯜ ꯇꯧꯔꯛꯄ. ꯅꯋꯥꯅꯤꯅ ꯑꯣꯏꯅꯤꯁꯨ ꯈꯪꯗꯦ, ꯑꯣꯏꯔꯣꯏꯁꯨ ꯈꯪꯗꯦ. ꯅꯪꯅ ꯃꯗꯨꯗ ꯊꯥꯖꯔꯤꯅꯦꯕ." ꯁꯤꯁꯤꯌꯥꯅ "ꯆꯠꯂꯣ ꯑꯥꯗ ꯑꯉꯥꯡꯅ, ꯍꯩꯄꯥ ꯑꯗꯨꯛ ꯁꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥ?" ꯗꯦꯜꯁꯟꯅ "ꯏꯁ, ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯅꯪꯅ ꯁꯥꯎꯕꯤꯔꯤꯕ? ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯦ ꯑꯩꯗꯤ." "ꯅꯣꯛꯅꯤꯡꯂꯒꯅ ꯑꯁ꯭ꯋꯥꯏꯗ ꯅꯣꯛꯎꯁꯣ, ꯁ꯭ꯋꯥꯏꯗꯗꯤ ꯅꯣꯛꯄꯤꯔꯛꯑꯅꯨ." "ꯑꯩꯅ ꯅꯣꯛꯑꯒ ꯏꯆꯦꯅ ꯀꯩꯒꯤ ꯁꯥꯎꯕꯤꯔꯤꯕ?" ꯁꯤꯁꯤꯌꯥ ꯃꯧꯄꯥꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯉꯛꯏ꯫ ꯗꯦꯜꯁꯟꯅ "ꯆꯦ ꯌꯥꯏ, ꯅꯪ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯍꯌꯦꯡꯋꯥꯏ ꯏꯕꯥꯏ ꯎꯅꯕ ꯅꯨꯃꯤꯠꯇ ꯌꯦꯡꯉꯣ. ꯃꯇꯝ ꯑꯗꯨꯗ ꯏꯕꯥꯏꯗꯣ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ. ꯅꯪꯅ ꯅꯃꯤꯠꯇꯣ ꯀꯞꯄꯨꯔꯒ ꯄꯥꯡꯊꯣꯔꯛꯄꯗ ꯂꯩꯔꯝꯃꯔꯣꯏꯗꯕꯅꯤ ꯌꯦꯡꯉꯣ." ꯁꯤꯁꯤꯌꯥꯅ "ꯑꯉꯥꯡ, ꯅꯪ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯔꯣꯏ." ꯗꯦꯜꯁꯟ ꯃꯆꯦ ꯑꯩꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯁꯤꯌꯥꯅ "ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯃꯤ ꯉꯁꯥꯏꯗꯒꯤꯕꯣ." ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯁꯤꯁꯤꯌꯥ ꯒꯦꯠ ꯋꯥꯡꯃꯗ ꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯃ ꯁꯤꯁꯤꯌꯥꯒꯤ ꯒꯦꯠ ꯃꯄꯥ ꯂꯥꯟꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯁꯤꯁꯤꯌꯥꯒꯤ ꯃꯄꯥ ꯈꯔ ꯂꯥꯟꯊꯣꯛꯂꯒ ꯈꯥꯝꯃꯛꯏ꯫ ꯀꯨꯃꯣꯅ "ꯑꯥꯏ ꯁꯤꯁꯤꯌꯥ." ꯁꯤꯁꯤꯌꯥꯅ "ꯍꯜꯂꯣ ꯀꯨꯃꯣ, ꯎꯗꯅ ꯀꯨꯏꯔꯦꯗ." ꯀꯨꯃꯣꯅ "ꯅꯨꯡꯉꯥꯏꯔꯤꯌꯦ?" ꯅꯨꯡꯉꯥꯏꯔꯤ, ꯅꯪꯗꯤ?" "ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯑꯗꯣ ꯅꯪꯕꯨ ꯅꯍꯥꯟꯋꯥꯏ ꯊꯕꯛ ꯇꯥꯟꯅꯕꯗꯨ ꯐꯪꯂꯕꯣ?" "ꯀꯥꯏꯗꯒꯤꯅꯣꯗ ꯚꯥꯏ, ꯐꯪꯗꯦ. ꯁꯦꯜ ꯃꯥꯡꯉꯒ ꯇꯣꯛꯑꯦꯗꯅ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯣꯏꯆꯠ ꯆꯥꯔꯤꯁꯤꯅꯤ." ꯁꯤꯁꯤꯌꯥꯅ "ꯅꯪꯁꯨꯕ ꯍꯥꯟꯅꯒꯤ ꯋꯥꯊꯤꯗꯣ ꯍꯜꯂꯝꯗ꯭ꯔꯦ." ꯀꯨꯃꯣꯅ "ꯁꯤꯗꯤ ꯍꯜꯂꯔꯣꯏ, ꯑꯗꯨꯝ ꯂꯩꯔꯗꯕꯅꯦ. ꯑꯗꯣ ꯅꯪꯗꯤ ꯊꯕꯛ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ?" "ꯆꯠꯂꯤꯌꯦ." "ꯆꯠꯄꯤꯌꯨ. ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯝꯃꯨ. ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯅꯤ." "ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ." ꯇꯥꯂꯛ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯤꯁꯤꯌꯥꯅ "ꯍꯜꯂꯣ." ꯅꯣꯡꯊꯥꯡꯅ "ꯀꯩꯗꯧꯔꯤꯅꯣ?" "ꯁꯨꯝ ꯂꯩꯔꯤ. ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯊꯕꯛ ꯀꯣꯝꯕ꯭ꯔꯅꯦ?" ꯅꯣꯡꯊꯥꯡꯅ
ꯁꯤ ꯐꯥꯎꯗ ꯆꯤꯜꯂꯤꯕꯅꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯇꯧꯕꯤꯔꯛꯄꯒꯤ ꯋꯥꯅꯤ ꯁꯨꯝ ꯇꯧꯕꯤꯔꯛꯄꯅꯤ ꯀꯥꯏꯅꯒ ꯁꯣꯏꯕꯅꯤ ꯈꯪꯖꯔꯦ ꯃꯥꯗꯣ ꯈꯤꯇꯧꯕꯤꯔꯅꯨ ꯅꯣꯡꯊꯥꯡꯅ ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯀꯣꯃꯣꯅ ꯀꯅꯥꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕ ꯁꯤꯁꯤꯌꯥꯅ ꯑꯩꯈꯣꯏ ꯍꯦꯔꯣꯅꯦ ꯑꯩꯁꯨ ꯃꯥꯜꯂꯕ ꯑꯩꯈꯣꯏꯗ ꯆꯪꯂꯨꯁꯤ ꯂꯥꯎ ꯑꯩꯈꯣꯏꯗ ꯆꯪꯗꯕꯁꯨ ꯀꯨꯏꯔꯦ ꯑꯍꯣꯏ ꯌꯥꯏꯌꯦ ꯑꯅꯤꯗꯨ ꯄꯨꯡꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯅꯣꯡꯊꯥꯡꯅ ꯀꯅꯥꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕ ꯁꯤꯁꯤꯌꯥꯅ ꯏꯃꯥꯟꯅꯕꯤꯅꯦ ꯅꯨꯡꯇꯤꯒꯤ ꯎꯅꯗꯨꯅ ꯂꯩꯔꯤꯕ ꯅꯣꯏ ꯑꯍꯨꯝ ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕ ꯑꯣꯍꯣ ꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯠꯇꯤꯌꯦ ꯊꯥꯏꯅ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄ ꯏꯃꯥꯟꯅꯕꯤꯅꯦ ꯅꯣꯡꯊꯥꯡꯅ ꯅꯣꯏꯒ ꯊꯕꯛ ꯄꯨꯟꯕ꯭ꯔꯣ ꯄꯨꯟꯗꯦꯗ ꯃꯥꯗꯤ ꯊꯕꯛ ꯇꯧꯗꯤꯌꯦ ꯅꯣꯡꯊꯥꯡꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯒꯥꯔꯗ ꯂꯩꯇ꯭ꯔꯤꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯒꯥꯔꯗ ꯑꯣꯏꯕ ꯌꯥꯕ ꯅꯃꯥꯟꯅꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯁꯤꯁꯤꯌꯥꯅ ꯀꯥꯏꯗꯒꯤꯅꯣꯍꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯤꯌꯨ ꯌꯥꯒꯗꯕ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯅꯠꯇꯦ ꯀꯣꯃꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗ ꯇꯥꯍꯧꯔꯗꯨꯅ ꯃꯣꯏ ꯕꯣꯁꯇꯨꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ꯭ꯔꯣ ꯁꯤꯁꯤꯌꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯍꯨꯠ ꯁꯤꯟꯒꯦ ꯍꯥꯏꯔꯣ ꯕꯣꯁ ꯃꯁꯛ ꯐꯖꯔꯗꯤ ꯌꯥꯏ ꯀꯩꯅꯣ ꯁꯤꯁꯤꯌꯥꯅ ꯑꯗꯨꯄꯥ ꯅꯣꯏ ꯕꯣꯁꯇꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅ ꯃꯁꯛ ꯀꯝꯗꯧꯒꯦꯌꯦ ꯅꯣꯡꯊꯥꯡꯅ ꯑꯗꯨꯒꯤꯗꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯁ ꯆꯥꯐꯝꯅꯤ ꯀꯩꯅꯣ ꯀꯣꯃꯣꯅ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯌꯥꯏ ꯀꯩꯅꯣ ꯁꯤꯁꯤꯌꯥꯅ ꯀꯩꯅꯣ ꯚꯥꯏ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯡꯊꯥꯡꯅ ꯅꯪꯁꯨ ꯎꯕꯗ ꯉꯥꯎꯅꯤꯗ ꯎꯔꯒ ꯈꯪꯂꯅꯤ ꯀꯣꯃꯣꯅ ꯑꯩꯗꯤ ꯌꯥꯔꯦ ꯀꯣꯃꯣꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯄꯤꯇꯔ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯗꯗꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗꯒꯤ ꯁꯤꯁꯤꯌꯥ ꯊꯦꯡꯅꯗꯨꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯃꯣ ꯍꯧꯖꯤꯛꯇꯤ ꯄꯤꯇꯔꯒ ꯄꯨꯡꯀꯥꯎ ꯃꯥꯏꯀ꯭ꯔꯁ ꯕꯣꯁ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯁꯣꯜꯂꯤ ꯃꯁꯛꯇꯤ ꯁꯨꯡꯎ ꯎꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯁ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯒꯅꯨꯕ ꯃꯁꯛ ꯑꯃꯨꯛ ꯊꯤꯔꯒ ꯂꯩꯔꯝꯗꯅ ꯃꯥꯏꯀ꯭ꯔꯁ ꯕꯣꯁꯀ ꯂꯣꯏ ꯆꯥꯏꯅꯤ ꯑꯃꯨꯛ ꯌꯥꯔꯦ ꯁꯥꯏꯗꯧꯒꯨꯝ ꯇꯧ ꯁꯣꯝꯗꯅ ꯅꯣꯡꯊꯥꯡꯅ ꯆꯥꯟꯗ ꯄꯥꯎ ꯇꯝꯂꯤ ꯁꯔꯒꯤ ꯍꯟꯇꯛ ꯅ꯭ꯌꯨ ꯒꯥꯔꯗ ꯂꯧꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯦ ꯆꯥꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯅꯣꯡꯊꯥꯡꯅ ꯈꯪꯗꯦ ꯑꯗꯨꯗꯤ ꯁꯔ ꯐꯖꯅ ꯈꯪꯉꯨ ꯌꯥꯗ꯭ꯔꯣ ꯅꯣꯡꯊꯥꯡꯅ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯔꯕꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯀꯣꯃꯣꯅ ꯂꯝꯕꯨꯗꯤ ꯀꯣꯡꯕꯗꯒꯤꯅꯦ ꯑꯗꯣ ꯅꯣꯏ ꯕꯣꯁꯇꯨ ꯃꯁꯛꯇꯤ ꯑꯁꯦꯡꯕꯒꯤ ꯐꯖꯩꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯝꯕꯗꯨꯝ ꯌꯥꯏ ꯀꯣꯃꯣꯅ ꯃꯤ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯍꯦꯛꯇ ꯊꯤꯕ ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯁꯦ ꯐꯖꯩ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯪꯉꯤꯁꯤꯕꯨ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯗꯣ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯕꯣꯁꯇꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯁꯤꯁꯤꯌꯥꯅ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦꯗ ꯑꯉꯥꯡꯁꯦ ꯅꯣꯡꯊꯥꯡꯅ ꯅꯪꯅ ꯇꯝꯕꯤꯔꯒꯕꯨꯗꯤ ꯌꯥꯔꯦꯗꯣ ꯀꯣꯃꯣꯅ ꯑꯗꯨꯗꯤ ꯑꯩ ꯅꯝꯕꯔꯗꯣ ꯁꯤꯁꯤꯌꯥꯗꯒꯤ ꯑꯣꯏꯅ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯅꯣꯏ ꯕꯣꯁ ꯍꯥꯏꯗꯣ ꯃꯥꯒꯤ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯑꯣ ꯍꯥꯏꯌꯣ ꯋꯥꯆꯞꯇ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯌꯨꯝꯗꯁꯨ ꯀꯅꯥꯝꯇꯗ ꯑꯩ ꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯝꯗꯦꯕ ꯁꯤꯁꯤꯌꯥꯅ ꯍꯣꯏ ꯑꯩ ꯁꯔꯕꯨ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯀꯣꯃꯣꯅ ꯌꯥꯔꯅꯤꯗ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯅꯧꯀꯣ ꯁꯤꯁꯤꯌꯥꯅ ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯀꯣꯃꯣꯗꯨ ꯂꯥꯛꯄꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯛꯂꯕꯁꯨ ꯍꯟꯈꯤꯕꯗꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯆꯤꯝꯕꯥꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯣꯃꯣ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯃꯣ ꯂꯥꯛꯄ ꯎꯕꯗ ꯏꯆꯥꯊꯣꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯀꯣꯃꯣꯅ ꯃꯃꯥ ꯑꯩ ꯁꯤꯁꯤꯌꯥ ꯍꯣꯏꯗ ꯆꯠꯇ ꯀꯨꯏꯔꯦꯅ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯦ ꯄ꯭ꯔꯤꯌꯥꯟꯁꯔꯤꯅ ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯀꯩꯅꯣꯝꯃ ꯇꯧꯏ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯑꯩꯒꯤꯁꯨ ꯇꯧꯗꯦ ꯑꯗꯣ ꯃꯃꯥ ꯑꯩ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯀꯔꯤ ꯄꯥꯎꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯣ ꯇꯝꯃꯨ ꯏꯃꯥ ꯑꯩ ꯊꯕꯛ ꯇꯧꯗꯣꯔꯦ ꯄ꯭ꯔꯤꯌꯥꯟꯁꯔꯤꯅ
ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯀꯣꯃꯣꯅ ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯕ, ꯑꯗꯣ ꯅꯆꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯒꯤ ꯕꯣꯁ ꯑꯣꯏꯒꯗꯧꯔꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ, ꯑꯗꯨ ꯏꯃꯥ ꯑꯩ ꯃꯗꯨ ꯊꯕꯛꯇꯣ ꯇꯧꯒꯦꯀꯣ? ꯀꯩꯁꯥꯜꯅ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯏꯆꯥꯅ ꯄꯥꯝꯃꯤꯕꯣ? ꯀꯣꯃꯣꯅ ꯑꯇꯩ ꯅꯠꯇꯦꯗ, ꯕꯣꯁꯇꯨꯕꯨ ꯑꯩꯅ ꯀꯣꯏꯁꯟ ꯁꯦꯟꯅꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯒꯥꯔꯗꯀꯨꯝꯕꯅꯤ ꯕꯥꯕꯨ꯫ ꯀꯩꯁꯥꯜ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯏꯄꯥꯅ ꯀꯔꯤ ꯋꯥꯠꯍꯜꯂꯤ? ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ, ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯂꯩꯔꯤ, ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯂꯩꯔꯤꯕ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯆꯥꯅ ꯃꯤꯒꯤ ꯃꯤꯅꯥꯏꯒꯨꯝ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯁꯨ ꯀꯩꯁꯥꯜ ꯑꯩꯒꯤ ꯏꯆꯥꯅ ꯃꯥꯒꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯛꯄ, ꯀꯩꯁꯥꯜ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫ ꯀꯣꯃꯣ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝ ꯄꯨꯝꯕ ꯀꯩꯁꯥꯜꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯄ꯭ꯔꯤꯌꯥꯁꯔꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯗꯨ ꯈꯪꯂꯦ, ꯑꯗꯨꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ, ꯃꯣꯏ ꯕꯥꯕꯨꯡ, ꯏꯆꯥꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇꯪ ꯌꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯃꯤ ꯑꯉꯥꯡꯁꯤꯅ ꯌꯥꯝ ꯄꯥꯝꯖꯔꯨꯗꯅ ꯇꯧꯔꯤꯅꯤ꯫ ꯀꯩꯁꯥꯜꯅ ꯃꯃꯥ, ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯈꯜꯂꯛꯀꯅꯨ, ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯃꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ, ꯀꯩꯒꯨꯝꯕ ꯇꯧꯔꯝꯕ ꯊꯣꯛꯂꯕꯁꯨ ꯀꯩꯁꯥꯜ ꯑꯩꯒꯤ ꯏꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯁꯨ ꯃꯗ ꯉꯛꯄꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯀꯩꯁꯥꯜꯗ ꯂꯩꯇꯦ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯩꯁꯥꯜ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯀꯣꯃꯣꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯈꯥꯗ ꯃꯈꯣꯡꯒꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯤꯇ꯭ꯔꯤꯡ ꯐꯤꯇ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯀꯞꯇꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯍꯧꯔꯛꯏ, ꯀꯩꯅꯣ ꯑꯩꯅꯗꯤ ꯑꯁꯥ ꯄꯨꯝꯕ ꯁꯥꯒꯠꯄ ꯂꯣꯏꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ JCBꯅ ꯂꯣꯏꯅ ꯊꯦꯝꯒꯥꯏꯈ꯭ꯔꯦ꯫ ꯃꯤ ꯕꯣꯁ ꯑꯣꯏꯗꯧꯔꯤꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯦꯕ, ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯄ꯭ꯔꯤꯌꯥꯟꯁꯔꯤꯅ ꯀꯔꯤꯅꯣꯗꯤ ꯏꯆꯥꯊꯣꯏ, ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛꯇ ꯅꯤꯡꯉꯥꯏ ꯇꯧꯈꯠꯂꯛꯏꯁꯤꯕꯣ? ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯕꯣꯁ ꯍꯥꯏꯔꯤꯗꯨꯕꯨ ꯃꯁꯛꯄꯨ ꯎꯔꯕꯣ? ꯀꯗꯥꯏꯗꯒꯤ ꯎꯕꯅꯣ? ꯃꯤ ꯎꯅꯐꯥꯎ ꯎꯅꯗ꯭ꯔꯤ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯃꯨꯠꯀ ꯂꯣꯏꯅ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯔꯝꯃꯦ꯫ ꯃꯁꯛꯁꯨ ꯎꯗ꯭ꯔꯤꯕ? ꯅꯪꯅ ꯉꯥꯎꯔꯤꯅꯦꯕ? ꯑꯣ ꯑꯁꯥꯖꯥꯎ ꯄꯣꯊꯣꯖꯥꯎ, ꯁꯛꯈꯪꯗꯕ ꯃꯥꯒꯤꯗꯃꯛꯇꯅꯤꯅꯦ ꯅꯪꯅ ꯃꯨꯠꯀ ꯁꯥꯒꯠꯂꯤꯕꯗꯣ? ꯑꯩꯅꯗꯤ ꯅꯄꯥꯗꯒ ꯌꯥꯅꯕ ꯊꯦꯝꯒꯦ ꯀꯥꯏꯅ ꯈꯜꯂꯤꯁꯤꯗꯤ ꯄꯟꯐꯥꯎ ꯄꯟꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯥꯟꯁꯔꯤꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯀꯣꯃꯣ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯆꯤꯗꯨ ꯌꯥꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯃꯁꯛꯇꯨ ꯎꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ, ꯃꯣꯏꯒꯤ ꯋꯥꯉꯥꯡꯗꯨꯗ ꯐꯖꯔꯝꯅꯤ ꯍꯥꯏꯕ, ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯈꯔ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯣꯕ꯫ ꯏꯃꯥ ꯅꯪꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯐꯥꯎ ꯊꯦꯝꯕ ꯉꯝꯗ꯭ꯔꯗꯤ ꯅꯪ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯍꯩꯔꯦꯗ ꯑꯩꯒꯤ ꯏꯆꯥꯗꯤ ꯋꯥ ꯉꯥꯡꯕꯒꯁꯦ ꯌꯥꯝ ꯍꯩꯔꯝꯃꯤꯀꯣ꯫ ꯀꯣꯃꯣꯅ ꯃꯇꯥꯡꯁꯤꯗ ꯍꯩꯇ꯭ꯔꯗꯤ ꯅꯌꯥ ꯅꯨꯄꯥ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ, ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯣ꯫ ꯅꯣꯏ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯒ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯊꯥꯛꯄ ꯇꯥꯕꯅꯤ꯫ ꯅꯪꯒꯨꯝꯕ ꯆꯥꯝꯃ ꯂꯥꯛꯑꯁꯨ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯗꯤ ꯂꯣꯏꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯅꯌꯨꯝꯒꯗꯣ ꯄꯥꯜꯂꯨꯔꯅꯨ, ꯇꯣꯛꯊꯣꯛꯑꯣ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯥꯟꯁꯔꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯣꯃꯣ ꯃꯄꯥꯟꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ, ꯏꯃꯥ, ꯑꯩꯗꯤ ꯅꯣꯏꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯀꯣ, ꯅꯌꯥ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯧꯒꯦ꯫ ꯄ꯭ꯔꯤꯌꯥꯟꯁꯔꯤꯁꯨ ꯂꯥꯎꯔꯝꯃꯤ, ꯏꯀꯥꯏꯕꯗꯣ ꯈꯔ ꯈꯔ ꯈꯪꯅꯕ ꯐꯩꯀꯣ꯫ ꯀꯣꯃꯣꯅ ꯅꯋꯥ ꯂꯧꯗꯦ ꯑꯝꯇ, ꯑꯩꯁꯤꯕꯨ ꯍꯥꯏꯒꯨꯝꯗꯅ ꯅꯨꯄꯥ ꯐꯪꯂꯣꯏꯗꯣꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ, ꯑꯃꯗꯨꯁꯨ ꯀꯨꯏꯈꯤꯗ꯭ꯔꯤ ꯀꯥꯏꯅꯕ, ꯑꯗꯨꯒ ꯑꯃꯁꯤꯁꯨ ꯃꯁꯛꯐꯥꯎ ꯈꯪꯗ꯭ꯔꯤ꯫ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯑꯌꯥ ꯏꯃꯥ꯫ ꯑꯁꯨꯝꯅ ꯀꯣꯃꯣ ꯄ꯭ꯔꯤꯌꯥꯟꯁꯔꯤꯕꯨ ꯇꯥꯟꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯎꯔꯗꯦꯁꯤꯡꯅ ꯃꯥꯒꯤ ꯑꯉꯥꯡ ꯈꯔ ꯒꯥꯔꯤ ꯈꯨꯇꯧ ꯂꯨꯗꯕꯗꯒꯤ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯍꯟꯗꯨꯅ ꯆꯩꯅ ꯋꯥꯔꯛꯂꯤ꯫ ꯔꯣꯂꯦꯛꯁꯅ ꯑꯩꯃ ꯁꯤꯔꯦ, ꯅꯥꯎꯕꯅ ꯆꯩ ꯆꯥꯔꯛꯇꯕ ꯀꯨꯏꯔꯕꯅꯤꯅ ꯌꯥꯝ ꯅꯥꯏꯌꯦ꯫ ꯎꯔꯗꯦꯁꯤꯡꯅ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯂꯧꯇꯨꯅꯔꯒ ꯎꯔꯗꯦꯁꯤꯡ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯟꯕ ꯅꯠꯇ꯭ꯔꯣ? ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯈꯪꯂꯤꯕꯗꯣ, ꯅꯣꯏ ꯃꯔꯛꯇꯒꯤ ꯑꯃꯅ ꯄꯥꯎ ꯄꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯈꯪꯉꯦ꯫ ꯀꯅꯥꯅ ꯄꯥꯎ ꯄꯤ ꯍꯥꯏꯌꯣ? ꯔꯣꯂꯦꯛꯁ, ꯅꯪꯅ ꯄꯤꯕ꯭ꯔꯥ? ꯔꯣꯂꯦꯛꯁꯅ ꯀꯥꯏꯗꯒꯤꯅꯣ ꯁꯥꯔ, ꯑꯩꯅ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ? ꯁꯥꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯠꯇ꯭ꯔꯣ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯂꯒ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯏꯗꯨꯕꯣ?
ꯎꯔꯗꯦꯁꯤꯡꯅ ꯃꯇꯨ ꯃꯅꯥꯎ ꯅꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯑꯦꯒꯦꯟꯁꯇ ꯂꯦꯞꯄꯤ ꯈꯜꯂꯛꯀꯅꯣ ꯅꯊꯣꯏ ꯃꯆꯥ ꯑꯃꯃꯝ ꯌꯥꯎꯖꯔꯤꯗ ꯈꯨꯗꯛꯇ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ ꯈꯪꯉꯨ ꯃꯌꯥꯝꯗꯨ ꯄꯨꯜꯂꯞ ꯌꯦꯁ ꯕꯣꯁ ꯎꯔꯗꯦꯁꯤꯡꯅ ꯌꯥꯔꯦ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯐꯖꯅ ꯇꯧ ꯎꯔꯗꯦꯁꯤꯡꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯔꯣꯂꯦꯛꯁ ꯋꯥ ꯉꯥꯡꯉꯛꯏ ꯆꯩꯁꯨ ꯄꯤꯖꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯕꯛ ꯇꯧ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯁꯤꯔꯣ ꯍꯥꯏꯔ ꯈꯪꯗꯦꯃꯤ ꯎꯇꯝꯅ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯒ ꯆꯩꯅ ꯄꯨꯜꯂꯞ ꯅꯣꯏ ꯑꯅꯤꯗꯤ ꯆꯥꯔꯁꯨ ꯌꯥꯏꯌꯦ ꯅꯁꯥꯒꯤ ꯅꯔꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯩꯁꯨ ꯂꯦꯝꯅ ꯆꯥꯕ ꯊꯕꯛ ꯑꯃꯨꯛ ꯂꯦꯝꯅ ꯁꯨꯗꯣꯏꯕ ꯅꯣꯏ ꯑꯅꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯉꯁꯤ ꯔꯣꯂꯦꯛꯁꯅ ꯊꯥꯖꯤꯜꯂꯛꯇꯅ ꯅꯊꯧꯗ ꯇꯧ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯋꯥꯗꯨ ꯉꯥꯡꯉꯤꯗꯨꯕꯣ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯃꯊꯧꯗ ꯇꯧꯅꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯁꯤꯂꯤꯌꯥ ꯉꯁꯥꯏ ꯆꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇꯕꯤ ꯃꯊꯟꯇ ꯀꯞꯆꯔꯤ ꯑꯗꯨꯕꯨ ꯆꯥꯟꯗꯤ ꯅ꯭ꯌꯨ ꯀꯥꯔꯗ ꯑꯃ ꯐꯪꯂꯦ ꯇꯥꯕꯗ ꯋꯥꯈꯜꯗꯨ ꯍꯦꯛ ꯇꯥꯏ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯐꯪꯗꯕ ꯇꯥꯔꯗꯤ ꯁꯤꯂꯤꯌꯥꯗ ꯑꯗꯨꯝ ꯇꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯊꯣꯏꯕ ꯆꯥꯅ ꯀꯩꯒꯤꯃ ꯏꯆꯥꯗꯤ ꯆꯥꯎ ꯁꯥꯡꯂꯛꯂꯕꯅꯤꯅ ꯑꯄꯨꯕꯤ ꯃꯃꯥ ꯑꯩꯒꯤ ꯋꯥ ꯐꯥꯎꯕ ꯊꯧꯁꯥꯈꯤꯗ꯭ꯔꯦꯅꯦꯀꯣ ꯏꯃꯥꯅ ꯅꯉꯣꯟꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤꯕꯨ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯇꯧꯔꯛꯏꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯨꯏꯅ ꯋꯥ ꯍꯥꯏꯔꯤꯗꯨꯕꯣ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯅꯪꯅ ꯇꯧꯔꯛꯂꯤꯗꯨꯒ ꯏꯆꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ ꯂꯩꯕꯥꯛꯀꯤ ꯊꯧ ꯄꯨꯔꯕꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯔꯤꯀ꯭ꯋꯦꯁ ꯇꯥꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯕꯒꯤ ꯄꯜ ꯑꯗꯨꯕꯨ ꯏꯆꯥꯅ ꯀꯔꯤꯒꯤ ꯌꯥꯎꯔꯤꯕꯅꯣ ꯏꯃꯥ ꯌꯥꯝꯅ ꯄꯦꯟꯗꯦ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯃꯥꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯆꯥꯅ ꯏꯃꯥ ꯃꯗꯨꯗꯤ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯆꯥꯅ ꯑꯩꯒꯤ ꯏꯃꯥꯅ ꯃꯗꯨꯒꯤ ꯃꯊꯥ ꯁꯥꯒꯗꯕ ꯅꯠꯇꯦ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯤꯟꯗꯒꯤ ꯇꯥꯕ ꯄꯥꯝꯕ ꯋꯥꯈꯨꯝꯗꯤ ꯑꯗꯨ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯅꯨꯡꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧꯔꯣ ꯑꯩ ꯋꯥ ꯑꯔꯨꯕ ꯑꯝꯇ ꯈꯟꯅꯈꯤꯒꯦ ꯏꯃꯥꯒꯤ ꯊꯣꯏꯕ ꯆꯥꯟ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕꯤ ꯅꯣꯡꯊꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯆꯥꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯈꯔꯗꯤ ꯋꯥꯔꯧꯏ ꯃꯦꯝꯇꯣꯟꯅ ꯕꯦꯝꯃ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯁꯤꯂꯤꯌꯥꯅ ꯏꯃꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯑꯩ ꯉꯥꯛ ꯂꯩꯔꯒ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯦꯝꯇꯣꯟꯅ ꯍꯣꯏ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯨꯝꯊꯅꯈ꯭ꯔꯦ ꯅꯣꯡꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯏ ꯁꯤꯂꯤꯌꯥ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯄꯥꯗꯨ ꯃꯈꯨꯠꯇꯨꯅ ꯄꯩꯁꯤꯟꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯆꯥꯡꯅ ꯂꯦꯜꯂꯤꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯀꯜꯂꯨꯕꯒꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯐꯖꯅꯁꯨ ꯀꯦꯌꯔ ꯂꯧꯕꯤꯗꯕ ꯑꯩ ꯌꯥꯝ ꯋꯥꯔꯧꯋꯦ ꯕꯣꯁ ꯅꯪꯕꯨ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯍꯔꯥꯎꯋꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯁꯛꯇꯝ ꯑꯩꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯝꯗꯥꯏꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯒꯦ ꯈꯟꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯃꯤꯅꯣ ꯉꯁꯤꯗꯤ ꯎꯕ ꯐꯪꯖꯔꯦ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯏ ꯃꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯁꯤꯂꯤꯌꯥꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯟ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯁꯤꯂꯤꯌꯥ ꯑꯍꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯀꯣꯃꯣꯁꯨ ꯃꯃꯥꯅ ꯃꯄꯥꯗ ꯐꯖꯅ ꯍꯥꯏꯖꯕꯗꯒꯤ ꯌꯥꯕꯤꯔꯗꯨꯅ ꯆꯥꯟꯒꯤ ꯒꯥꯔꯗ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯂꯤꯌꯥꯁꯨ ꯃꯥꯒꯤ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯑꯁꯣꯛꯄ ꯄꯨꯝꯅꯃꯛ ꯐꯔꯗꯨꯅ ꯃꯌꯨꯝꯗ ꯑꯗꯨꯝ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯈꯔ ꯇꯧ ꯃꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤ